ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯍꯣꯡꯐꯝꯗꯨ ꯄꯨꯡꯌꯩꯕ ꯑꯅꯤꯅ ꯄꯨꯡ ꯀꯟꯅ ꯌꯩꯔꯤ꯫ ꯏꯁꯩ ꯁꯛꯄꯤ ꯑꯅꯤꯅꯁꯨ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯛ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯀꯩꯅꯥ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯨꯡꯌꯩꯕ ꯑꯅꯤꯗꯨ ꯆꯣꯂꯣꯝ ꯍꯨꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯆꯣꯂꯣꯝ ꯍꯨꯜꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯄꯨꯡ ꯑꯃꯗꯤ ꯆꯣꯂꯣꯝ ꯍꯨꯜꯂꯝꯕꯗꯒꯤ ꯃꯌꯥꯏꯗ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯃꯅ ꯃꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯑꯣꯏꯒꯟꯗꯕꯅꯤꯗ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯅꯍꯥ ꯑꯃꯅ ꯌꯦꯔꯈꯨꯔꯥ ꯑꯁꯤꯅꯕꯨ ꯀꯔꯤ ꯊꯣꯏꯅ ꯇꯧꯔꯨꯒꯗꯕꯅꯣꯗ, ꯄꯨꯡꯁꯦ ꯂꯨꯝꯃꯜꯂꯛꯇꯅ ꯄꯣꯊꯥꯕꯗꯨꯝ ꯑꯣꯏꯔꯤꯅꯤ꯫ ꯅꯍꯥ ꯅꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯂꯨꯍꯣꯡꯕꯗ ꯇꯥꯟ ꯀꯥꯏꯕꯁꯤ ꯌꯨꯝꯕꯥꯟ ꯇꯥꯟ ꯀꯥꯏꯒꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤꯅꯦ꯫ ꯁꯥꯖꯧꯅ ꯌꯦꯔꯈꯨꯔꯥ ꯑꯗꯨꯛ ꯇꯥꯟ ꯆꯥꯅꯔꯨꯕ ꯑꯣꯏꯔꯤꯅꯤ꯫ ꯊꯥꯏꯅꯒꯤ ꯂꯥꯟꯅ ꯄꯪꯊꯥꯗ ꯊꯥꯖꯅꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯀꯅꯥꯝꯇꯅ ꯊꯦꯡꯅꯗ꯭ꯔꯕꯅꯤ꯫ ꯊꯣꯏꯕ ꯁꯥꯖꯧꯒꯣꯟ ꯁꯤꯟꯅꯔꯒ ꯃꯈꯥ ꯇꯥꯅ ꯌꯦꯠꯅꯕꯗꯨ ꯂꯦꯝꯗꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯂꯨꯍꯣꯡꯂꯤ ꯕꯣꯔ ꯑꯗꯨꯒꯤ ꯃꯄꯥ ꯕꯣꯀꯨꯜꯗ ꯁꯤꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯏꯕꯗꯨ ꯕꯣꯀꯨꯜ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯕꯣꯀꯨꯜꯒ ꯐꯝꯃꯤꯟꯅꯗꯨꯅ ꯕꯣꯀꯨꯜ ꯏꯌꯥꯝꯕꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯁꯤꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯇꯥꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯅꯅꯥꯎꯗ꯫ ꯑꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯕꯣꯀꯨꯜꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯕꯗ ꯇꯥꯟ ꯀꯥꯏꯕꯁꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯃꯊꯣꯡ ꯀꯌꯥ ꯆꯥꯒꯟꯗꯦ, ꯑꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯀꯨꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯃꯤꯁꯛꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯤꯅ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯊꯗ ꯊꯣꯏꯅ ꯑꯗꯨꯝ ꯊꯧꯁꯥꯗ ꯃꯇꯧ ꯎꯠꯇꯨꯅ ꯗꯥꯗꯥ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯇꯥꯛꯅꯗ꯭ꯔꯕꯁꯨ ꯌꯥꯔꯕꯅꯤ, ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯪ ꯍꯩꯔꯕꯅꯤ꯫ ꯍꯣꯏꯅꯦ ꯃꯣꯏꯁꯨ ꯐꯅ ꯈꯪ ꯍꯩꯔꯝꯒꯅꯤ, ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯅ ꯈꯪꯂꯤꯕꯗꯨꯗꯒꯤ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯑꯩꯈꯣꯏꯅ ꯈꯪꯕꯒꯗꯤ ꯃꯥꯟꯅꯔꯣꯏꯅꯦ꯫ ꯗꯥꯗꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ꯫ ꯀꯅꯥꯒꯤ ꯄꯣꯠ ꯆꯩ ꯋꯥꯏꯔꯨꯕ ꯁꯦꯜ ꯊꯨꯝ ꯄꯥꯅꯗꯧꯕ ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯕꯅ ꯐꯅꯤ ꯗꯥꯗꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜ ꯃꯥꯒꯤꯗꯃꯛ ꯐꯅꯕ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯩꯅꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯍꯥꯏꯅ ꯄꯥꯈꯠꯇꯅ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯊꯧꯕꯨ ꯑꯣꯏꯔꯤꯕ ꯃꯣꯏꯅꯗꯤ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯇꯨꯅ ꯃꯌꯥꯝꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯀꯩꯅꯥ ꯑꯗꯨꯗꯤ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯀꯩꯅꯥ ꯑꯗꯨ ꯃꯇꯥꯔꯣꯏꯁꯤꯡꯒ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯥꯛꯂꯨꯛ ꯊꯥꯔꯤꯕ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤ ꯕꯣꯔꯒꯤ ꯃꯄꯥꯒꯤ ꯐꯝꯐꯝ ꯑꯗꯣꯝꯗ ꯕꯣꯔꯒꯤ ꯐꯤꯗꯥꯗꯨ ꯊꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯥꯛ ꯇꯥꯛꯂꯦ, ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯨꯗ ꯕꯣꯀꯨꯜꯁꯨ ꯌꯨꯒ ꯈꯖꯤꯛ ꯊꯛꯆꯤꯜꯂꯨꯕꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯎ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯆꯥꯛ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯣꯝꯗ ꯐꯤꯗꯥꯒ ꯅꯥꯟꯅ ꯊꯥꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯤꯗ, ꯕꯣꯔ ꯃꯄꯥꯒꯤ ꯐꯤꯗꯥꯒ ꯊꯥꯕ ꯆꯠꯅ ꯃꯥꯜꯂꯦꯅꯦ꯫ ꯆꯥꯎꯕꯟꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤꯁꯨ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯂꯧꯔꯣ ꯍꯥꯏꯔꯒꯦ꯫ ꯃꯪꯂꯦꯝꯅ ꯍꯣꯏꯅꯦ ꯑꯗꯣ ꯂꯦꯞꯂꯒ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯐꯝꯂꯨ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯊꯥꯕꯂꯩꯁꯨ ꯃꯇꯥ ꯑꯍꯨꯝ ꯃꯔꯤꯒ ꯂꯣꯏꯅꯅ ꯐꯝꯊꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯔ ꯑꯣꯏꯔꯤꯕ ꯇꯣꯂꯦꯟꯗꯤ ꯃꯥꯒꯤ ꯃꯐꯝ ꯑꯗꯨ ꯎꯗꯕꯗꯨꯗ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯂꯩꯒꯤ ꯃꯄꯥꯕꯨꯡ ꯕꯣꯔꯒꯤꯅ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯃꯥꯛ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯔꯗꯤ, ꯆꯪꯂꯨ ꯅꯪꯁꯨ ꯅꯪꯒꯤ ꯐꯤꯗꯥꯗ ꯐꯝꯂꯒ ꯆꯥꯔꯨꯗꯅ꯫ ꯕꯥꯕꯥ ꯑꯗꯨꯗ ꯑꯩꯒꯤ ꯐꯤꯗꯥꯗꯨꯕꯨ ꯊꯥꯕꯕꯨ ꯎꯗꯦꯅꯦ꯫ ꯀꯩꯅꯣ ꯅꯪꯏꯁꯤꯕꯣ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯏꯄꯥ ꯌꯦꯡꯂꯨꯒꯦ, ꯏꯄꯥ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯆꯥꯎ ꯕꯣꯔꯒꯤ ꯐꯤꯗꯥꯗꯨ ꯀꯔꯣꯝꯗ ꯊꯥꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯕꯣꯔꯒꯤ ꯃꯄꯥꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯪꯒꯣꯜꯆꯥꯎꯅ ꯑꯁꯤꯗꯤ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯆꯥꯎ ꯇꯍꯥ ꯇꯍꯥ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯃꯅꯥꯗ ꯏꯕꯥꯏꯅ ꯐꯝꯂꯤꯕꯗꯣ ꯁꯣꯏꯔꯦꯕ꯫ ꯕꯣꯀꯨꯜ
ꯌꯨꯒ ꯈꯔ ꯊꯛꯆꯤꯜꯂꯨꯕꯒ ꯇꯔꯪ ꯏꯆꯠ ꯆꯠꯄꯅ ꯃꯪꯒꯣꯜꯖꯥꯎꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅ ꯉꯥꯎꯔꯤ ꯑꯗꯨꯃꯛ ꯃꯪꯒꯣꯜꯖꯥꯎ ꯅꯪꯅ ꯍꯥꯏꯗꯨ ꯇꯥꯗꯦꯅꯦ ꯈꯔ ꯀꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯇꯧꯕꯒꯤ ꯃꯇꯧ ꯍꯥꯏꯗꯨꯅꯤ ꯑꯣ ꯏꯕꯥꯏꯅ ꯐꯝꯂꯤꯕꯁꯦ ꯏꯕꯥꯏꯒꯤ ꯐꯝꯐꯝ ꯅꯠꯇꯦꯕ ꯑꯁꯤꯗꯤ ꯏꯃꯥꯡꯕꯣꯔꯒꯤ ꯐꯝꯐꯝꯅꯤ ꯀꯔꯤ ꯃꯪꯒꯣꯜꯖꯥꯎ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯅꯆꯗꯦ ꯏꯕꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯖꯥꯎꯅ ꯕꯣꯀꯨꯜꯗ ꯐꯤꯗꯥꯗꯨ ꯑꯉꯥꯡꯁꯤꯡꯅ ꯑꯣꯟꯅꯅ ꯊꯥꯔꯝꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯁꯥꯎꯗꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕꯗꯨ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯨꯕꯅ ꯕꯣꯀꯨꯜꯗꯤ ꯃꯪꯒꯣꯜꯖꯥꯎꯅ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯌꯥꯔꯦ ꯀꯔꯤꯒꯤ ꯑꯉꯥꯡꯅ ꯇꯥꯏꯁꯤꯟꯅꯔꯤꯕꯅꯣ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯄꯥꯝꯕꯗꯤ ꯄꯥꯝꯃꯤꯀꯣ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯍꯦꯔꯩ ꯀꯩꯅꯣꯗ ꯑꯩꯁꯨ ꯑꯁꯨꯛ ꯐꯖꯅ ꯑꯉꯥꯡꯁꯤꯡꯅ ꯁꯣꯏꯕꯅꯤ ꯍꯥꯏꯔꯤꯗꯅ ꯏꯕꯥꯏꯗ ꯑꯩꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯅ ꯏꯕꯥꯏꯕꯨ ꯏꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯗꯧꯔꯤꯒꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕꯁꯤꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯅꯤꯗꯨ ꯈꯣꯟ ꯀꯟꯈꯠꯅꯔꯛꯄꯗꯨꯗ ꯆꯥꯔꯝꯕ ꯃꯌꯥꯝꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯥꯎꯅ ꯈꯣꯡꯅꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟꯗꯨꯅ ꯆꯥꯎꯄꯅ ꯕꯣꯀꯨꯜꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯐꯝꯐꯝꯁꯦ ꯏꯕꯨꯡꯉꯣꯒꯤꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯍꯥꯡꯕꯁꯤꯗ ꯐꯝꯂꯨꯕꯅ ꯆꯨꯝꯒꯅꯤ ꯍꯦꯔꯩꯇꯥꯎ ꯀꯩꯗꯧꯕꯒꯤ ꯑꯇꯣꯞꯄꯗ ꯍꯣꯡꯗꯣꯛꯂꯒ ꯆꯥꯗꯧꯔꯤꯒꯦ ꯑꯁꯤꯗ ꯁꯨꯝ ꯐꯝꯂꯒ ꯆꯥꯒꯗꯧꯅꯤ ꯃꯪꯒꯣꯜꯖꯥꯎ ꯕꯣꯀꯨꯜꯗꯨ ꯌꯨ ꯊꯛꯆꯤꯜꯂꯨꯏ ꯍꯥꯏꯕ ꯈꯪꯕꯅ ꯃꯥꯟꯅꯕꯗ ꯂꯦꯝꯂꯔꯣꯏ ꯈꯟꯅ ꯇꯞꯊꯔꯒ ꯇꯞꯅ ꯏꯕꯥꯏ ꯍꯣꯏ ꯁꯣꯝꯗ ꯁꯤꯗ ꯁꯨꯝ ꯐꯝꯕꯤꯔꯣ ꯑꯗꯨꯕꯨ ꯐꯤꯗꯥꯗꯨꯗꯤ ꯏꯕꯨꯡꯉꯣꯅ ꯐꯝꯅꯕꯅꯤ ꯑꯗꯨꯅ ꯐꯤꯗꯥꯗꯨꯗꯗꯤ ꯄꯤꯕꯤꯔꯣ ꯕꯣꯀꯨꯜꯅ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜ ꯆꯥꯛ ꯆꯥꯔꯨꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯡꯇꯩ ꯇꯩꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯪꯒꯣꯜꯖꯥꯎꯒꯤ ꯁꯨꯕꯥꯗ ꯈꯨꯇꯨꯝꯅ ꯊꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯗꯒꯤ ꯐꯥꯊꯗꯨꯅ ꯂꯩꯔꯝꯕ ꯃꯪꯒꯣꯜꯖꯥꯎꯁꯨ ꯐꯥꯊꯕ ꯉꯝꯗ ꯍꯦꯔꯥ ꯁꯤ ꯌꯧꯔꯗꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯦꯗ ꯅꯨꯄꯥ ꯃꯆꯥ ꯆꯥꯛ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯖꯥꯎꯁꯨ ꯁꯥꯎꯅ ꯍꯦꯛꯇ ꯕꯣꯀꯨꯜꯒꯤ ꯃꯃꯥꯏꯗ ꯈꯨꯇꯨꯝꯅ ꯁꯨꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯀꯅꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯒ ꯅꯄꯥꯛ ꯇꯥꯟꯅꯗꯨꯅ ꯄꯪꯐꯨꯗ ꯐꯨꯅꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯥꯕꯜꯂꯩꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯇꯣꯝꯇ ꯐꯤꯡ ꯆꯣꯡꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏ ꯏꯃꯥ ꯑꯩꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯤꯕꯨ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯇꯥꯔꯕ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯀꯅꯥꯅꯣ ꯑꯝꯇ ꯈꯪꯗꯣꯛ ꯀꯩꯗꯧꯒꯦꯁꯤꯕꯨ ꯑꯩꯕꯣ ꯊꯥꯕꯜꯂꯩꯅ ꯐꯦꯡ ꯆꯣꯡꯂꯤꯕꯗꯨ ꯎꯕꯗ ꯃꯇꯥ ꯑꯃꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯊꯥꯕꯜꯂꯩ ꯁꯤ ꯅꯈꯨꯠꯇꯨꯝꯗ ꯆꯥꯝꯊꯣꯛ ꯑꯗꯨꯒ ꯑꯥꯗ ꯏꯃꯨꯡꯗ ꯆꯪꯉꯣ ꯂꯥꯛꯑꯣ ꯃꯣꯏꯒꯤꯁꯦ ꯄꯨꯔꯥ ꯐꯤꯕꯝ ꯑꯃ ꯇꯧꯔꯦ ꯀꯅꯥꯒꯤ ꯆꯥꯛ ꯄꯨꯈꯝꯒꯅꯦ ꯂꯪꯈꯥꯏꯅꯕ ꯌꯥꯎꯔꯝ ꯃꯥꯜꯂꯦ ꯁꯣꯛꯄ ꯄꯟꯕ ꯇꯝꯕ ꯉꯝꯗꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯗꯨꯅ ꯊꯥꯕꯜꯂꯩꯕꯨ ꯃꯈꯨꯠ ꯆꯥꯝꯍꯜꯂꯒ ꯅꯝꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯄꯥꯏꯕ ꯄꯣꯠ ꯆꯩꯅ ꯄꯪꯊꯣꯝꯗ ꯊꯣꯝꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯑꯍꯜ ꯈꯔꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯈꯔ ꯏꯪꯊꯗꯨꯅ ꯕꯣꯀꯨꯜ ꯍꯣꯏꯗꯨ ꯁꯥꯎꯗꯨꯅ ꯃꯐꯤ ꯀꯜꯂꯒ ꯍꯟꯅꯈꯤꯔꯝꯃꯤ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯂꯔꯣ ꯅꯃꯥ ꯍꯣꯏꯅ ꯍꯜꯂꯁꯤ ꯍꯥꯏꯍꯧꯔꯦ ꯏꯃꯥ ꯇꯧꯔꯤꯕ ꯃꯇꯧ ꯂꯥꯡꯒꯣꯟ ꯑꯁꯤꯗꯕꯨ ꯑꯩꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯗ꯭ꯔꯅꯦ ꯏꯕꯦꯝꯃ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯏꯃꯥꯅꯅꯦ ꯅꯅꯦꯝꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯕꯅꯤ ꯃꯣꯏꯅꯁꯨ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯣꯏꯒꯗꯨꯃꯛ ꯍꯟꯃꯤꯟꯅꯈꯤꯒꯦ ꯍꯥꯏꯔꯤꯅꯤ ꯐꯔꯦꯃ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯐꯤ ꯍꯣꯡꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯗꯨ ꯄ꯭ꯔꯞ ꯃꯥꯅ ꯂꯥꯛꯄꯗ ꯁꯦꯠꯂꯛꯄ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯗꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯕꯗ ꯇꯨꯃꯤꯟ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯤꯕꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯅꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯂꯨꯍꯣꯡꯂꯤꯕ ꯕꯣꯔꯒ ꯀꯩꯅꯥꯒꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯃꯔꯤ ꯌꯦꯠꯅꯔꯛꯂꯝꯃꯤ ꯇꯣꯂꯦꯅ ꯅꯠꯇꯦ ꯅꯈꯣꯏ ꯃꯤꯈꯩꯗꯨꯕꯨ ꯉꯥꯎꯕ꯭ꯔꯕ ꯕꯣꯔꯒꯤ ꯐꯤꯗꯥꯗꯨꯕꯨ ꯀꯩꯅꯥꯒ ꯃꯥꯌꯣꯛꯅꯕꯗ ꯂꯣꯏꯅ ꯊꯥꯅꯕꯗꯨꯗ ꯀꯩꯒꯤꯅꯣꯕ ꯑꯥꯗ ꯕꯣꯔꯒꯤ ꯃꯄꯥꯒꯤ ꯐꯝꯐꯝꯗꯨ ꯊꯥꯔꯝꯃꯤꯗꯨꯕꯣ ꯍꯣ ꯕꯣꯔꯒꯤ ꯐꯝꯐꯝꯁꯤꯕꯨ ꯀꯅꯥꯅ ꯀꯩꯅꯥꯒ ꯃꯥꯌꯣꯛꯅꯕꯗ ꯊꯥꯅꯒꯗꯕꯅꯤꯅ ꯍꯥꯏꯒꯦ ꯑꯀꯛꯅꯕ ꯅꯤꯌꯣꯝꯒ ꯂꯩꯕ꯭ꯔꯕ ꯉꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯅꯠꯇꯦ ꯕꯣꯔ ꯃꯄꯥꯒꯤ ꯐꯤꯗꯥ ꯊꯥꯕꯁꯤꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯅꯒꯦ ꯑꯗꯨꯅ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯊꯥꯔꯤꯕ ꯐꯤꯗꯥꯗꯣ ꯕꯣꯔꯒꯤꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯨꯔꯦꯝ ꯈꯔ ꯊꯛꯆꯤꯜꯂꯒ ꯈꯠꯅꯕ ꯍꯧꯔꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯨꯀꯣ ꯑꯣ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕ ꯀꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯝꯅ ꯊꯣꯛꯍꯟꯕꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯨꯝꯅ ꯌꯦꯠꯅꯔꯝꯕꯗꯒꯤ ꯈꯨꯠ ꯁꯥ ꯐꯥꯎꯕ ꯌꯥꯎꯅꯔꯛꯂꯝꯃꯤ ꯊꯥꯕꯜꯂꯩ ꯃꯄꯨꯔꯣꯏꯕꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯄꯦꯟꯗꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯐꯨꯋꯣ ꯑꯩꯕꯨ ꯐꯨꯋꯣ ꯅꯈꯨꯠꯇ ꯄꯦꯟꯅ ꯐꯨꯋꯣ
ꯃꯈꯣꯏꯅ ꯁꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯜꯂꯣ ꯍꯣꯏ ꯏꯃꯥ ꯑꯩꯅ ꯁꯤꯡꯊꯣꯡꯅꯤꯅ ꯑꯩꯅ ꯆꯠꯆꯔꯣꯏ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ ꯏꯃꯥ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯨꯈꯩ ꯐꯨꯔꯒ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯈꯨꯗꯨ ꯊꯥꯡꯒꯠꯇꯨꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯄꯦꯟꯗꯅ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯍꯥ ꯅꯄꯥꯝꯅꯗꯨꯃꯛ ꯂꯩꯍꯧꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯒꯤ ꯅꯃꯥ ꯍꯣꯏꯅꯅꯦ ꯐꯖꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯪꯒꯠꯅꯕ ꯂꯦꯞꯂꯝꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯈꯟꯅ ꯕꯣꯀꯨꯜꯒꯤ ꯂꯣꯏꯅꯕꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯆꯥ ꯃꯃꯧꯒ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯄ ꯆꯪꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯕꯣꯀꯨꯜꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗ ꯌꯥꯟꯗꯨꯅ ꯃꯃꯥ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯪꯒꯦ ꯇꯧꯔꯤꯗꯣ ꯍꯥ ꯃꯈꯣꯏ ꯃꯄꯥꯕꯨ ꯑꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯣ ꯑꯁꯣꯝꯗꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯔꯒ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯀꯩꯅꯦꯅ ꯍꯥꯏꯅꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯈꯥꯝꯖꯔꯨꯒꯦ ꯑꯩ ꯃꯃꯥ ꯑꯉꯥꯡ ꯃꯁꯦꯜꯒꯤ ꯋꯥꯗ ꯑꯩꯈꯣꯏꯅ ꯈꯛ ꯌꯥꯎꯁꯤꯜꯂꯣꯏꯁꯤ ꯃꯣꯏꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯃꯛ ꯇꯧꯖꯁꯅꯨ ꯀꯔꯤ ꯋꯥꯅꯣꯗ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕ ꯑꯉꯥꯡꯅ ꯃꯩ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯁꯨ ꯑꯉꯥꯡꯅ ꯑꯄꯥꯝꯕ ꯇꯧꯖꯁꯅꯨ ꯍꯥꯏꯗꯅ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯣꯏ ꯍꯧꯖꯤꯛꯇꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯃꯥ ꯅꯪꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜ ꯃꯁꯥꯗꯣ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯦꯇꯣꯝꯕꯤ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯝꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕꯣꯀꯨꯜ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯑꯩ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯣꯝꯇ ꯇꯧꯖꯕ ꯂꯣꯏꯅ ꯉꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗꯕꯗꯨꯗ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯄ ꯆꯪꯂꯝꯗꯦ ꯑꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯒꯤ ꯅꯨꯄꯤꯗꯨꯅ ꯃꯕꯨꯛꯅꯤꯡ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒ ꯌꯨꯝꯕꯥꯜ ꯑꯅꯧꯕ ꯑꯣꯏꯕꯒ ꯅꯨꯄꯥꯗꯨꯅꯒ ꯀꯌꯥ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕ ꯑꯣꯏꯕꯗꯨꯗ ꯀꯅꯥꯝꯇꯅ ꯈꯥꯝꯗꯣꯛꯇꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯅꯕꯔꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯀꯅꯤ ꯈꯪꯂꯕꯗꯤ ꯌꯨꯝꯒꯝꯇ ꯄꯥꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅ ꯐꯕꯅꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯄꯥꯝ ꯆꯠꯂꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯂꯩꯔꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥ ꯁꯥꯒꯟꯗꯨ ꯄꯥꯏꯔꯒ ꯏꯜꯂꯝꯃꯤ ꯊꯥꯕꯂꯩꯁꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯐꯔꯦ ꯀꯩꯅꯣ ꯃꯉꯥꯅꯤꯗ ꯉꯥꯏꯔꯤ ꯍꯟꯕ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯍꯦꯛꯇ ꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯟꯈꯣ ꯌꯥꯝ ꯊꯨꯅ ꯍꯟꯈꯣ ꯑꯩꯅꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯕꯗ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯆꯨꯏ ꯊꯥꯕꯂꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯁꯨꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯑꯁ ꯑꯩꯗꯤ ꯏꯄꯥꯝ ꯆꯠꯀꯦ ꯍꯥꯏꯔꯒ ꯊꯦꯝꯂꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯅꯤ ꯃꯁꯦ ꯇꯁꯦꯡꯅ ꯑꯩꯁꯦ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ ꯖꯥꯠꯅꯤꯅꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩꯗ ꯇꯣꯂꯦꯟ ꯁꯥꯎꯔꯦꯡ ꯐꯩꯔꯦꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯄꯥꯝ ꯆꯠꯂꯒꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯌꯥꯝ ꯆꯠꯍꯟꯅꯤꯡꯂꯕꯅꯤꯅ ꯆꯠꯄꯤꯔꯣꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯌꯥꯝ ꯐꯔꯦ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯗ ꯆꯠꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯆꯠꯈꯤꯕ ꯇꯥꯔꯦꯗꯅ ꯉꯥꯏ ꯊꯥꯕꯂꯩꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯇꯣꯂꯦꯟꯗꯨ ꯑꯗꯨꯃꯛ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯕꯂꯩ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯑꯁ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤ ꯃꯈꯥꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯔꯥ ꯇꯩꯌꯣꯟꯅꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯡꯂꯒ ꯐꯝꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕꯒꯤ ꯌꯦꯅꯈꯥꯗꯒꯤ ꯉꯁꯥꯏꯗꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯈꯠꯅꯕꯗꯨ ꯂꯨꯝꯗꯨꯅ ꯊꯥꯒꯣꯏꯅ ꯇꯥꯔꯝꯃꯤ ꯊꯥꯕꯂꯩꯅ ꯁꯣꯜꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯀꯥꯏꯅ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ ꯑꯩꯒꯤ ꯏꯃꯧꯅ ꯂꯩꯖꯗꯣꯔꯕ ꯅꯨꯄꯥꯁꯤꯕꯨ ꯅꯪꯅ ꯍꯦꯛꯇ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯟꯕꯤꯈꯤꯗꯅ ꯑꯗꯨꯅ ꯅꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯈꯃꯩ ꯈꯔ ꯁꯥꯕ ꯃꯈꯩ ꯑꯣꯠꯈꯥꯏꯒꯗꯣꯔꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯒꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯕꯤꯃꯣꯂꯥꯅ ꯃꯃꯥꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯕ ꯇꯥꯕꯗ ꯊꯥꯒꯣꯏ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯛ ꯐꯥꯎꯕ ꯑꯩꯁꯤ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯣ ꯃꯅꯤꯡꯂꯣꯝꯗ ꯂꯩꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯀꯧꯗ ꯀꯧꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯒꯣꯏꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯗꯨ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯃꯅꯤ ꯃꯃꯧ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯗꯨ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩꯅ ꯏꯅꯦ ꯑꯩꯗꯤ ꯏꯀꯥꯟ ꯀꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯇꯣꯂꯦꯟꯅ ꯅꯨꯄꯤꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯜꯂꯤ ꯍꯩ ꯑꯄꯪꯕꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯅꯅꯦ ꯂꯩꯔꯤꯕꯁꯤꯗꯤ ꯅꯅꯦꯅ ꯇꯧꯕꯗꯨ ꯌꯦꯡꯉꯣꯏ
ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤꯁꯦ ꯀꯨꯏꯔꯔꯣꯏꯗꯕꯅꯤ ꯌꯨꯝꯁꯤꯗꯒꯤ ꯃꯇꯣꯝꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯈꯤꯗꯧꯕ ꯏꯅꯦꯒ ꯍꯧꯅꯕꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯍꯩ ꯃꯗꯨ ꯇꯧꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯁꯦ ꯐꯪꯗꯧꯔꯤ ꯁꯅꯥꯔꯩ ꯃꯅꯦꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯟꯊꯔꯝꯃꯤ ꯇꯣꯂꯦꯟꯁꯤ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯅꯤ ꯇꯣꯂꯦꯟꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯆꯜ ꯑꯃ ꯑꯣꯏꯅꯗꯒꯤ ꯍꯦꯟꯅ ꯈꯟꯗꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯊꯒꯣꯏꯅꯁꯨ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯗꯨ ꯇꯣꯂꯦꯟꯗ ꯂꯩꯔꯕꯗꯤ ꯃꯥꯅꯁꯨ ꯊꯦꯝꯗꯨꯅ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯂꯟ-ꯊꯨꯝ ꯄꯨꯝꯕ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯜꯂꯝꯕꯗꯨꯒ ꯑꯣꯏꯔꯛꯄꯗꯨꯒ ꯇꯥꯌꯣꯟꯅꯕꯗꯨꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯊꯥꯕꯜꯂꯩꯗ ꯑꯣꯏꯅ ꯇꯥꯏꯅꯕꯅꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯒꯣꯏꯅ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯉꯣꯏ ꯏꯅꯦꯅꯅꯦ ꯍꯤꯀꯥꯞ ꯂꯩꯀꯥꯞ ꯇꯧꯕꯗꯒꯤ ꯅꯧꯅ ꯂꯨꯍꯣꯡꯂꯤꯕ ꯑꯅꯤꯁꯤ ꯌꯨꯝꯕꯥꯜ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯧꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯑꯁ ꯅꯪꯕꯨ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯣ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯗꯣ ꯁꯥ ꯂꯥꯡ ꯇꯥꯟꯅꯈ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯆꯥꯛꯀꯧꯕꯗꯨꯒꯤ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯃꯗꯨ ꯇꯥꯔꯒ ꯁꯅꯥꯔꯩꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁ ꯏꯅꯦ ꯅꯪꯒꯤ ꯃꯌꯥꯏꯁꯤꯁꯨ ꯀꯜꯂꯤꯀꯣ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯇꯪꯀꯥꯏ ꯍꯦꯛꯇ ꯇꯥꯊꯣꯛꯄ ꯉꯝꯃꯦꯕ ꯕꯦꯝꯃ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯅꯥꯒꯤꯅꯣ ꯅꯪꯒꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯑꯗꯣ ꯑꯗꯨꯗ ꯍꯥꯏꯗꯅꯅꯦ ꯑꯃꯨꯛ ꯇꯧꯔ ꯑꯁ ꯏꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯣꯛꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤꯗ ꯁꯣꯛꯂꯣꯏ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯅꯔꯗꯤꯅꯦ ꯑꯩꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯁꯤꯗ ꯍꯟꯖꯤꯟꯕꯗ ꯑꯩꯁꯦ ꯄꯨꯡꯄꯩ ꯄꯩꯗꯅ ꯂꯦꯡ ꯑꯣꯠꯄ ꯐꯥꯎꯕ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯗꯨ ꯄꯨꯡꯑꯣꯟ ꯑꯣꯟꯕ ꯃꯈꯩ ꯁꯨꯝꯂꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯅꯦꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯐꯅꯕꯅꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯥꯕꯜꯂꯩꯒ ꯇꯣꯂꯦꯟꯒꯗꯨ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯄꯪꯈꯠꯇ ꯈꯠꯅꯔꯝꯃꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯁꯨ ꯍꯦꯛ ꯎꯅꯕꯒ ꯑꯗꯨꯃꯛ ꯈꯠꯅꯗꯅ ꯇꯣꯛꯂꯝꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯗꯤ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯞꯅ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯕꯨꯅꯦ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯌꯥꯝ ꯆꯤꯡꯅꯩ ꯃꯃꯥ ꯀꯔꯤꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥ ꯅꯪꯒꯤ ꯄꯪꯆꯤꯡꯗ ꯆꯤꯡꯅꯕꯒꯤ ꯂꯩꯅꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯀꯅꯥꯅ ꯐꯥꯒꯤꯅꯤ ꯍꯥꯏꯔꯒꯦ ꯍꯥ ꯅꯪꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯁꯨ ꯄꯪꯆꯤꯡꯗ ꯆꯤꯡꯅꯔꯤꯕꯗꯨꯗꯤ ꯑꯁ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯤꯒ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯁꯤꯒ ꯑꯩꯅꯦ ꯈꯣꯏꯗꯧꯗꯣ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦꯀꯣ ꯕꯣꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯁꯥꯎ ꯁꯥꯎꯔꯛꯄꯗꯨꯗ ꯏꯇꯞ ꯇꯞꯊꯗꯨꯅ ꯅꯣꯛꯐꯦꯠꯇꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯨꯁꯦ ꯑꯩ ꯐꯥꯒꯤꯃꯨꯛ ꯇꯥꯔꯣꯏ ꯏꯆꯥ ꯏꯃꯧ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛ ꯑꯣꯏꯅꯕꯁꯦ ꯃꯌꯥꯗꯦꯕ ꯅꯪꯁꯦ ꯃꯥꯏꯗꯀꯣ ꯆꯍꯤ ꯃꯇꯥꯡꯗꯣ ꯆꯥꯗ꯭ꯔꯦ ꯏꯔꯥꯡꯈꯤꯠ ꯐꯕꯤꯔꯅꯨ ꯍꯣꯏꯁꯦ ꯑꯩꯅꯦ ꯏꯔꯥꯡꯒ ꯇꯧꯖꯔꯣꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯗ ꯍꯥꯟꯅ ꯍꯥꯏꯌꯨ ꯑꯇꯩ ꯅꯠꯇꯦꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯃꯨꯡꯁꯤ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯃꯔꯣꯡ ꯃꯁꯥ ꯏꯄꯥꯟ ꯄꯥꯟꯕꯗꯧꯅ ꯇꯧꯏ ꯃꯁꯤ ꯑꯩꯗꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯀ ꯁꯣꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯨꯅ ꯃꯥꯏꯕꯤꯔ ꯃꯥꯏꯕꯔꯝꯇ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯈꯜꯂꯦꯅꯤ ꯕꯣꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯏꯔꯥ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯟꯗꯦꯗ ꯑꯁ ꯃꯈꯣꯏ ꯃꯄꯥꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯇꯅ ꯏꯃꯨꯡꯁꯦ ꯏꯪꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯑꯣꯏꯗ ꯄꯥꯗꯕ ꯂꯩꯁꯨ ꯂꯩꯇꯕ ꯂꯥꯏꯇꯤꯟꯗꯨꯗ ꯄꯪꯊꯥꯗ ꯊꯥꯖꯔꯒ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯅꯕꯅꯤꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯨꯁꯣ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯍꯣ ꯀꯟꯖꯔꯨꯒꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯗꯤꯅꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯑꯗꯨꯝ ꯏꯟꯖꯒꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯃꯠꯇ ꯇꯥꯕꯤꯔꯨꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯕꯣꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯈꯤꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯑꯗꯨꯃꯛ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃ ꯍꯧꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟꯒ ꯊꯥꯕꯜꯂꯩꯒꯗꯤ ꯍꯦꯟꯅ ꯎꯅꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯛꯁꯤꯗ ꯊꯕꯥ ꯃꯥꯒꯤ ꯃꯄꯥꯝ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯄꯗ ꯊꯒꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯊꯥꯕꯜꯂꯩꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯣꯂꯦꯟꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯁꯦ ꯈꯜꯂꯨꯗꯕꯅꯤ ꯏꯆꯦꯅꯁꯨ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯔꯩꯕꯨ ꯃꯃꯧ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯗꯨ ꯂꯩꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯏꯃꯧꯁꯦ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯗꯤ ꯀꯌꯥꯗꯤ ꯉꯛꯂꯨꯔꯦ ꯊꯒꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯋꯥꯈꯜꯗ ꯈꯖꯤꯛ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯊꯥꯕꯜꯂꯩꯅ ꯍꯥꯟꯅ ꯆꯤꯡꯅꯔꯕꯅꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯅꯕꯒꯤ ꯃꯔꯝꯁꯨ
ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯗ ꯁꯥꯟꯅꯔꯩ ꯂꯥꯛꯂꯝꯕꯗ ꯇꯣꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯎꯈꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯕꯗꯨꯒꯤ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯏꯁꯥꯎ ꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯍꯟꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯎꯠꯄ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯗ ꯊꯥꯕꯂꯩ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯝꯕ ꯃꯇꯝꯗ ꯊꯥꯕꯂꯩꯗꯨ ꯃꯪꯂꯒꯗ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯇꯣꯂꯦꯟꯕꯨ ꯋꯥꯔꯧꯖꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯕꯂꯩ ꯃꯥꯒꯤ ꯀꯥꯗ ꯃꯪꯗꯨꯅ ꯐꯝꯂꯒꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗꯅ ꯅꯨꯄꯥ ꯅꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯤꯀꯣ꯫ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯗꯨꯅ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯄꯨꯛꯆꯦꯜꯅ ꯑꯁꯨꯝꯅ ꯑꯣꯜꯂꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯖꯔꯛꯂꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯈꯟꯅ ꯊꯥꯕꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯇꯣꯂꯦꯟꯗꯨ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯆꯪꯂꯛꯇꯨꯅ ꯉꯥꯎꯔꯤ꯫ ꯅꯨꯄꯤ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯁꯥꯕ ꯃꯤꯇꯝ ꯁꯥꯗꯨꯅ ꯃꯪꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯁꯨꯛꯂꯒꯗ ꯂꯩꯕꯁꯤꯕꯨ ꯅꯪꯒꯤ ꯍꯩꯅꯕꯤꯔꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯂꯥꯏ ꯇꯤꯟꯒ ꯂꯣꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯒꯦ ꯌꯥꯎꯅ ꯍꯧꯔꯤꯕ꯭ꯔꯣ? ꯑꯁ, ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ꯫ ꯑꯩꯁꯨ ꯅꯪ ꯎꯗ꯭ꯔꯤꯉꯩꯗꯗꯤ ꯅꯪꯉꯣꯟꯗ ꯐꯖꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯒꯦ ꯈꯟꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯅꯤꯡꯕ, ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯊꯥꯕꯂꯩ ꯃꯄꯨꯔꯣꯏꯕꯅ ꯑꯁꯦꯡꯕ ꯍꯥꯏꯖꯔꯤꯕꯗꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯀꯔꯟ ꯇꯥꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ ꯍꯥꯟꯅꯗꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯈꯪꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯄꯨꯝꯕꯗꯨꯁꯨ ꯂꯣꯏꯅ ꯐꯨꯗꯣꯔꯛꯇꯨꯅ ꯅꯨꯄꯥ, ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯋꯥꯏ꯫ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯩꯅꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯩꯅꯣ? ꯑꯩ ꯏꯄꯥꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯊꯥꯕꯂꯩꯗꯤ ꯃꯄꯥꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯁꯨꯆꯠ ꯆꯠꯇꯕꯗꯨꯗ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯆꯠꯅꯤꯡꯉꯗꯤ ꯀꯣꯛ ꯆꯠꯈꯣ ꯀꯩꯅꯣ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯗꯨꯗ꯫ ꯊꯥꯕꯂꯩ ꯃꯄꯨꯔꯣꯏꯕꯅ ꯀꯩꯁꯨ ꯈꯟꯗ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯋꯥ ꯂꯥꯡ ꯑꯃꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯃꯐꯤꯌꯣꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯐꯥꯒꯤꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯉꯥꯎꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯊꯥꯕꯂꯩ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯅ ꯉꯁꯤ ꯊꯥꯡꯗꯣꯛꯈ꯭ꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕꯁꯨ ꯂꯥꯛꯀꯅꯨ꯫ ꯅꯪꯅ ꯐꯅ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯥꯛꯇꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯨ ꯉꯥꯎꯔꯝꯕꯒ ꯂꯣꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯏꯇꯞ ꯇꯞꯅ ꯅꯨꯄꯤ, ꯅꯪꯅ ꯐꯤꯔꯞꯇ ꯂꯧꯗ꯭ꯔꯤꯉꯩ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯟꯊꯈꯣ꯫ ꯈꯟꯊꯕ ꯌꯥꯕ ꯈꯟꯊꯔꯒ ꯇꯔꯦꯠ ꯊꯔꯥ ꯊꯣꯛꯅ ꯈꯜꯂꯒ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯅꯪ ꯃꯗꯨꯒꯤ ꯈꯣꯡꯐꯝꯗꯨꯗꯒꯤ ꯍꯣꯡꯂꯔꯣꯏ꯫ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯤꯕꯁꯤꯅ ꯑꯔꯦꯞꯄꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯖꯔꯣ꯫ ꯊꯥꯕꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗ ꯉꯥꯗꯨꯅ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯍꯦꯟꯗꯣꯡꯅꯝꯕ, ꯅꯪꯅ ꯏꯐꯝꯗ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯏꯐꯝꯗ 이라이 라이는 둥시부 방간비리 누가 둥시부 방글바 둥시다 ꯍꯧꯖꯤꯛꯇ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯕꯦꯇꯣꯝꯕꯤꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯅ ꯃꯃꯧꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕꯗꯨ ꯈꯪꯍꯧꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯅ ꯍꯟꯖꯤꯜꯂꯛꯄꯗ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯏꯁꯥꯏ ꯆꯥꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯕꯦꯝꯃ, ꯅꯣꯏꯕꯨ ꯏꯃꯨꯡ ꯃꯪꯒꯣꯜꯁꯦ ꯆꯥꯏꯔꯤ ꯈꯣꯠꯂꯤꯒꯥꯁꯦ ꯇꯥꯁꯤꯟꯕ ꯌꯥꯗ꯭ꯔꯅꯦ? ꯏꯕꯦꯇꯣꯝꯕꯤ ꯃꯥꯅ ꯐꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯨꯗ ꯃꯃꯧꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯍꯦꯟꯅ ꯉꯛꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏ ꯕꯦꯝꯃ, ꯃꯧ! ꯃꯃꯥꯅ ꯀꯟꯅ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯣꯂꯦꯟ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯃꯥꯗꯤ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯥ ꯁꯤꯒꯩꯖꯟ, ꯅꯪꯅ ꯏꯃꯧꯗ ꯀꯔꯤ ꯇꯧꯔꯨꯔꯦ? ꯏꯃꯧꯗꯨꯅ ꯋꯥꯔꯧꯔꯒ ꯆꯠꯈ꯭ꯔꯤꯕꯗꯣ? ꯏꯃꯥ, ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨꯝꯇ ꯇꯧꯗꯦ. ꯃꯥꯅ ꯂꯩꯕ ꯉꯝꯂꯨꯔꯦ ꯍꯥꯏꯅ ꯆꯠꯆꯈꯤꯕꯅꯤ. ꯀꯔꯤ? ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯗꯅ ꯏꯃꯧ ꯑꯗꯨꯅ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ. ꯃꯍꯥ ꯁꯤꯒꯩꯖꯟ, ꯅꯪꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯪꯒꯜꯗ ꯗꯨꯞ ꯊꯥꯗꯨꯅ ꯄꯦꯟꯗꯅ ꯀꯞꯆꯔꯝꯃꯤ꯫
Matamdo Tolensu mamada dumak mana kashu tawde haina haijarami. Adumakpu mana haijaribadu mama ibema dunadi thajabiramde. Ibetombi masada pendana yenglamlaga. Nangi haktakta namana pa oibai koise laikha taba haibado oirabadi oiraba. Ima aishibu kayamuk yamna patrage. Nakoy kanamdana ayuwa tadrishiba. Imagi bungo nangbu asumnadi tawramdabani ko. Ima kasa kari haigadabno khangdri. Asi haiduna Tolen luhunglu matungdagi mahagi pukning wakhalda masana masabu phathaba ngamda mayamdu mamada amada sithadana tamjarami. Madu tarubada Ibetombisu hanadagi kasingadu leirambaga wakhal mawon khalami. Adubu masada de amata hairamde madugi mahut itap-tapna. Imagi thoiba imaudo imana satlaga kaururage. Nangne maduda khanjinbagi mahut karino thabengkhang subano masatnana oina khano. Nangne aran wakhal aran matauge haina khanganuko. Asi haiduna Ibetombisu tapna masanupagi kadagi thokirami. Aduga mapuroibada maiba maibi tananaba wa haudoklami. Nakal amaromdana thagoiga sanaregadi thabaleina mapam sakhibagi paudu tabada moigi aningba thungli haina harauzarami. Asomdana bokuldu ahanbadadi magi loinabina maiba maibi tanabagi wa haudokpadu kaya tasilamde. Adubu magi nupina takmanbadagi maiba matanaruduna maibaduna masanupagi kadu kupna yengbada monpak makhada khoirugi mitam anikhak mamai onthoknaduna leiribadu thengnarami. Madu ubada maibaduna Poti si leiriduna. Asi haiduna maibaduna leiwa sonduna khoirugi mitam adu mei thadoklami. Adum nehek tawbaga asomda thagoigi masadu phairing singlaklami. Asumna tinseng lai senglabada Ibetombina mamaubu mapamna satuna kauraga thokriba pumba tamduna mamaubu themduna mayumda puraklami. Asumna ayat apa leiram pumba sendoklabada matai manau anidu amuk hana nusisanana nungaina pankirami.